lambi da lakpada kuki sing nung thoma glass kairaga koksida legli baset ngata legli masit sinadi sa dahak thengnana si panbibra okta hoi hoi adu secretary da leiba matam da su yamna wai chaba thak phangda da moina sa yelakpadu lahau da mai da spidagi cheranguma botanguma tamba adu da puri da puising hangna bai da aidi haibiri se makam da kugi Churachandpur secretary ta haibiri se makam de Churachandpur gi Churachandpur tugong secretary da nam lai hoi 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 aduda chana thangna ba sana da si kamaina to bibono sin lai langli ba sin langbi da bagira sin de langboina edi hawai mazori pop tabado aduga sak haidi sanang gi type ta tawraga moi kha gele aduna moi akhoi taramu bijawna adu dustbin da lay basi adu sak phangau baina oh si do dustbin da lay ba amot pa lau thoga amot pa lau phangau na patra phau lay tabani na cha gai khra de cha ura ju da tawra ko de hoi hoi